Sadar Patel ki sam Manipur suba mapo kumon ga mari ne lebak asig apun bugi saktam bu he na kalhan ba mathau tare haina sit minister ibogi na phungdo kare Nyoi khar gi interest ban blockade tawduna miyang wahan bugi thibak asi toklasi haina deputy chief minister ka kingam na amuk na phungdo kare Manipur khundam minai batongan tongan ba fruit sing amato oina punsing gi matam oire haina social welfare minister AK Mirabai na phungdo kare Amasung November ani da pangthokadrba college ki mikhalbu kanglon chimna pangthok na batongan tongan ba mairo duk sing gi apun monitoring cell ama sengkre Mayam bukhrum jari adom na yingbi basi impact prime time Manipuri news ni pungja phawgi maru pawk sing myam da pizari India ke atai mafam sing da pangthok na bugum Manipur da so ahan ba India ki home minister amasung deputy prime minister oiramba Sardar Vallabhbhai Patel ge sama nifurak suba mapu komun thorom ngasi pangthok kare Manipur rifles ke ahan ba ground da pangthok ki ba thorom aduda Manipur ki chief minister Okram Ivovina wangang ladana hai ki bada laikhidraba Sardar Vallabhbhai Patel masoi taduna leramba India ki ningthokpan balibak samnga ga humphumanga rom India da punsan na ba hotna ki bada asabu thodang lauki ba lusingba amani Mangna lokhibo thodang adu kidabak miyam na mahakpo Iron Man of India haina mingthol pibga loinana 1981 da India ki khwaidi wangba Bharat Ratna gi mana pikiba misak amani mahki mapok namit National Unity Day sta India gi apunba saktam ngaknaba ekhoina punna wasak lafum thu ihaiki ngasi gi thorom adu gamri lena 33 AD to 2014 History of Manipur Police haina thaba lairik amsu chief minister na miyam da phungdoki loinana nipan suba IRB gi commandant PG Singsitna lusingba contingent mangana general salute piki भारत की ईहान हानबा होम मिनिस्टर ओरंबा सरदार वल्लभभाई पटेल को की माकी मपोक नमित सिदा माको इकाई खुनबा उत्सव ओइना अमदी निंसिंबा ओइना औरमती पांगथोकपनी निंसिंबा सिगी निंसिंग थौरम नेशनल यूनिटी डे सिदा भारत की यूनिटी अमदी इंटीग्रिटी लाभनबा वसक लौमिनदुना भारत का पुनबा Deputy Chief Minister ga khangam na miyoi khargi interest ban blockade tawdana miyang wahan bigi thaba asi toklasi haina amuka hanna phongdorokli ngasi BT rota leba Manipur Congress Bhavan da Manipur Pradesh Congress Committee na sindana pangthokiba India gi Prime Minister Orambi Laikhidrabi Indira Gandhi gi kontrama thoirak suba Laikhidrabi palan thorom da Paumi Singha wafam asi phongdokhibini Churachandpur gi thodokta Laikhidraba Sing Lairon Sendringai da Manipur government na lale hajikadabani haiba wafam JSC na thamlagliba sigi matang da gai khangam na makha taraduna Aman amada lali lande haina isin bigi thab asi tawgumsi government asna thodo asigi matang da munna khanarga kari thab pakhat pa yabaga haibedo kan hotnari haina phongdoki amarom da Indira Gandhi Laikhidrabi palan thorom gi Mari lena Indira Gandhi na laibak asigi damak kathok lamba sing adu ningsing bagi mathakta India na pam number wakhalon sing adu ngak na samina si haina rakhang na makata ki India pumda pangthok na bugum India ki Prime Minister Orambi Laikhidraba Indira Gandhi ki kontrama thorak suba Laikhidrab ki limit asabu BT road leba Congress Bhavan da Rashtriya Sankalp din haina ningsing thoram pangthoki Manipur Pradesh Congress Committee MPCC na sinduna pangthoki ba thoram aduda Chief Minister Okram Ivovina na maira sokotana hodoki adu khoi mayam ki sentiment adigi emotion sentiment ado aikoi su sakana su share tawi khoi ponamak share tawi nari kari tawra phagada habido khoi atat kham leitana government side tagi masi kanu issue thuna solve tawna ba aduga lekhideba kanugi ka sang polang ase masi se mathomang pakthokna ba haidana aikoi kanna atat kham leitana honajari Akoi education department ka tanna ga go ke tawaya abram khanna jage ada ama so election ha college ke ma ko school ki college ke tawjai bi do khoi hekta khutte thangjin ma yada ba ko adu crime thokpa ya ba pot ama le taradi ona mak se khanna ga ko amso phanna ba ko khonna jagani adu Amarom da Indira Gandhi Laikhidrabi kontrama thoirak suba common thorom ngasi Manipur Pradesh Mahila Congress Committee na sindana noibungda leba RDS home da sumang thoki thorom adugi saruk am oina MLA Korungthang no home asta leba nupi singda firol amasung sana na bapotlam sing yan thoki thorom aduga mari le na Manipur Pradesh Mahila Congress Committee gi President Loitongbam Tilotama na photolakpada Indira Gandhi nupi amoina masagi oijaba kya thadoktuna nupi khunai gi sakhot na ba hotnaramba nupi amani haini singthaki maki magun bunga sigi miro na singthaba sumgani Democratic oiba lebak Singi manungda nupi Prime Minister singi manungda khwaidagi thabak toramba mioi amani haina tilotaman singthaki Indira ji na matamamada nupi singbu chakhol haningba akhoi laita laira awana taraba nupi bu lengmanana le haningba aki tujungbagi wakhal se tungoina haningba adugumbagi wakhalon chu aikoina
सिगी RDS na ngak na thambibana maram oidana RDS ta lakjaba mana pibiramba lambenduda ekhoi mayamna ngasi phawba chachaba ngamba haibase mabu nungjingjaba ngamba haibase sigi pangal thongna se khoida matam punamakda pibiba ado laikhidraba naminina party na dinga sigi namira se rededication day haidana pangthokjabani Indira Gandhi ne lekhitaba numit October 13 asibo Rashtriya Sankalp Divas National Rededication Day haina India pumana palan tongnari Manipur government asu lusingbi asina lekhitaba numit asibo ningsingkhre ningsingba yaba amana lekhidraba Indira Gandhi 1984 ki August 13 da mahaki body ga nomaina kaftan hatkibani Manipur government sindana babu parada leba all secretariat South Block ta National Rededication Day palan tawkhre thorom aduda Chief Minister Okram Ibobi Deputy Chief Minister Gaikhangam Cabinet Minister Singh Chief Secretary DGP Manipur government ki police amasung department ki makok thongba official singna sarukya ki thorom aduga mari lena Chief Minister Okram Ibobi na haikibada India ki Prime Minister oramba laikhidrabi Indira Gandhi na tola tarba hena solaba kanglup ki myoi singi phim phagatna ba lebak asibu chawkhatna ba lamdam ama oina ba khonaram ki lebak asigi apunbi ki saktam sagatna ba masung mangdana ba khonaram ba adu ngasigi numit asida meyam amuk na hondana ningsing minasi haina Chief Minister na appeal tawki Deputy Chief Minister Gaikhangam na haikibada laikhidraba Indira Gandhi na lebak asigi lurba tanja kya da aseng olusing amagum lepki mahaki thodang lebak astal leba mifung khuding makna kawba chumloi haiki numit asida ikoina mahaki Manibak Majati Gedamta Katoki Fidamadu Amuhana Induna Mahna Pamjaba Bharat Haivadi Hena Sakalaba Amadi Hena Mapangan Kalaba Bharat Ama Sakatana Isa Sagi Fudam Lomina Duna Nahunana Wasak Lomina Si Ishona Ningoy mayamna yaada le India Manipur asibo Singnaba amadi macet take khanbadi kaisu kana da khanloni madudi chaw chinjaw su khol kaawda thode ngani khanba chakane madu khanlona do khol tekpana kana chinjaw kaisu le Tungan tungan ba jati amasung dharma sarpa kanglup kya na punna khundaminare balamdam asta aikhoi masel amato oina punsin bamatam oira haina Manipur Sarkar gi Social Welfare and Cooperation Minister Kumari A.K. Mirabai na phongdokhre Southeast Asia Cultural Organization Sikon sindana ngasi sagolbang tagyal kolom leikai da pangthokiba First Observation Day of Cultural Revivalist thorong mari lenana minister hai kibda Manipur asi tungan tungan ba dharma sarpa kanglup singna punsilga semba leibak amani puwari gi tangkak amada soigia haiduna asoiba putoktuna ngangnabagi matam natre thodok amada ani thokpagi Nabi Thadok to Ipaifu Sing Tambiraba, Maitay Adiba lining like Solsing Mutat Kinabidama Kalhoba Matam Oida Haiki. Matamum the Maitay lining Sally Hibigama Brahma Savana, Serak P. Kivala Kidraba, Alaman Singima from the Miana Sule Sukatuna Makogima from the Ikai Kumna Utki. Sigi Akoi, Laiba, Mirona, Haukraba, Ekoigi Ipai Pusinguna, Satnaramba, Satpiramba, lining like Son Kaya Singado, Akoinangasi. Tungkoina lairuraba matungda ngasidi amuk hanna aikoi ipai pusingi khonguli daba yade makoina chatpiramba makoina sembiramba makoina hauramba makoina thambiramba pukai langai singase mayeng takhiga dore tasillagle ngasidi mangkhiga dawbogum dore haiduna ningsingbagi wakhalonama phawba haibase thamoida yamna chawthokjaba phawjai Thamaiban amasung thongjo kendra anigi marki mikhal naksila pugalune na political parties singe marakta koksung sinabagi thabak sathandrakli Congress amasung Janata Dol United ani punna mikhal thengnaba firep laukhaba matung ngasi Manipur People's Party na handak pangthokodraba marki mikhal da Bharatiya Janata Party da sogalagani haina BJP ki president te sawban pongdokre Nitai Patsu Tekaliba BJP ki office ngasi MPP amasung BJP ki president ani yauna pangthoki ba pawgi mifam amada MPP ki president Subhakirana MPP asi Congress Party ki mayokta linkhat kiba regional party amani Congress Party asi miyam gi seba tawna balinkhat kiba party nate madugi muhta leba asi ki miyambo rule tawna na basem ki party ni haina maral siki Manipur People's Party na Thangwaiban amadi thongju AC da by election dilepiriba candidate Shri KS Joykishan amadi Shri TSP Sorjita Sagotsare Habadu Mayamang Tamzare. Gandhi family na Nehru dagi horaga Nehru, Indira Gandhi, Rajiv Gandhi, Sonia Gandhi, Rahul Gandhi ki wakalda we are here to rule India. We are here to rule in Manipur. Haibu wakalonji. Hojik pawba moi khaidok pangamde. Aikoi Manipur ki miyam, Bharat ki miyam sharp tawnabane rule tawnabani. Sini makoi ki wakalonji. BJP asi Manipur thugaigadaba political party amane haina Congress party na ngahak laitana laurba asi Naga integration ki matangda Manipur ki deputy home minister Gaikhangam yauna Naga political leader kharana sokoli haiduna sign
tauki natraga tauki de habadu miyam amang da singda u haina BJP Manipur Pradesh ki General Secretary Administration Asni Kumar Fungukre ngasigi mifum adu da mahak na haikibda United Naga Integration Council UNIC haiba Manipur ki political party amana 1974 ki August thada Congress party da merge tauki haibasi miyam na khangnar ba wafum mani mikhal mya da Congress party na Manipur nungsiba sadana pangangang basi nokning phawe haina Congress bu hunduna ngangki BJP na Manipur thugaina basille haribase yumpham yaudaba yamna arthalita wafamni hojik kanna lauriba Manipur gi yamna daitaraba Congress party gi president amasung deputy chief minister amasung home minister ora sri ka khanga masamak 2005 ki megi tang kuntareta naga integration se yai haidna mak masamak na soi tawkibada yamna asogo daita logiba makokta soi tawkiba nupa amani maramadana mahakna tasengnamak naga integration yaning de harakne mak Manipur miya mahakna tawkiba soi ase handokadam na lal hen haijagadong na ko BJP ne demand tori MSU MSF KSA amasung Suki Monitoring Cell amasung Desam amasung EMS ki Monitoring Committee gi apunba Joint Monitoring Unit semkhre November 2 da pangthokadoriba college election gi matangda mahiroi lupsing nakpak tanaduna ungkhatna baleremba sing adu kok anabgi pandam da unit assessment kibini haina MSU MSF KSA amasung Suki Monitoring Cell gi convener TS Udoi Luwang na ngasi Manipur Press Club ta pomi sing da phongdokre magna haikibda Imphal West ki SP gi office da mahiroi lup taruk ki lusing basing yaun October 13 gi ngasi phawba mifam amafam ki mifam adu da MSF KSA amasung Suki Monitoring Cell ga Desam amasung EMS ki Monitoring Committee ga yanaba puraktuna apunbagi oina unit ama semkhibani hairi mahirob lupsingbu apunba unit amagi makhada lairabanina lakadriba college election asi niyum sumna khatna chainaba yaudana pangthokpa ngamdagani hainasu TS Udoi Luwang na makhatana phongdokkibaga loinana election asigi damak voters sing pick up tawba saksa hijanaba kem tawba amasung ID card phajin mana singba thabak sing tawbidana basu mahiroi lupsingi lusingba sing na MOU ama sign tawna khre hairi Manipur da leiriba satragi organization taruk asigi punamak akoi Imphal West SP ki office ta ngarang dagi ngasi phoba kumna khanam minarbi tungda monitoring cell ani gi marakta sayet na punamak sing ase ngasi gi mikup basi dagi di sunglei lero haba wafam basi miyam da thamjari aduna mahiroi sing sina akoi election asida yamna akoi aki akhang yaudana isa na pambiriba leader sing ado khanmada saru ya biu Loktak Part ki Fumsang amasung ngami sing kanaraba Manipur Loktak Protection Act 2006 ki mayokta leptuna hingsa yaudaba khungjan kya sangsin kiba oinam rajenda Mazakone Social Activist Award 2015 gi mana pirakle all Loktak Lake Area Fishermen Union of Manipur ki secretary su oiba oinam rajen thanga assembly constituency gi manungsana leiba nangan savidagi oinam dhama amasung yaimagi masanu pani Sakhiba October 25 da Guwahati gi Santi Sadhana Ashram da pangthokiba Mazakone Award 2015 yentopagi tharamda social activist ki mana adu rajendra pirakhibini Mazakone Award ase Center for Experiencing Socio-Cultural Interaction Switzerland amasung India Foundation na Ekta Parisar India ga khusamnaduna leikidraba Switzerland gi photo journalist amasung social activist Mazakone bu ningsingduna 2000 dagi award asi piduna lakhibani award asi sel oina lupa lising tara sol ama amasung citation ama yauri oinam rajene award asi phanglakpada all Loktak Lake Area Fishermen Union of Manipur ngasi Manipur Press Club ta opagi thangma pangthoki thormada da rajena haikibada award phangi haiduna tumine laithokloi Loktak ki ngami singi punsiba obata haliba Manipur Loktak Protection Act 2006 asi lokthokine ba khungjang kya hanba leitana sangsin ki gani haiki aikhoi ngami singna yamna shanti oina akhoi hingsar da mayoknadana aikoina changpham thokpa justice phangnabidamakta ngasi phawa ngami sina changsilakpa asisida hariba international based organization ani sina masak khangbira kalda ngami luki lusingba ama oina aihak monda social activist awards 2015 ase pirakpani lehuriba Loktak manung amadi akobidari praja singa sina tang tana punsi hanagi phibam gomna hanjilakri phawwa aikoi khongjang ase changsilba lepkhiroi All Manipur United Clubs Organization Amuko Committee of Civil Societies Kanglepak CCSK amasung United Committee Manipur UCM gi apunba Joint Committee na sinduna Government of India amasung NSCN gi marakta laina kebat Naga Peace Accord ki matangda nomagi oiba political discussion ama lamphel pata leva Indian Medical Association ima house ta pangthokre ngasigi political discussion adu da MPP CPIM JDU BJP amasung civil society organization ka ki mihut singna saruk yaki adubo ngasigi discussion adu da Indian National Congress INC onadi mihut mutta saruk yakide ngasigi mifum aduna India government amasung NSCN IM gi marakta Peace Accord ama sign tawna ki dugi matungda Manipur da orekli basarang na ba asigi matangda khanakhibani discussion adu ga mari lenana amuko gi President Dr.
Waimani Kuman Haikibada, India government Amusung NSN I am go worries Hanaduna, Yanase ama sign Tonu Kibada Manipur Miamna Yaning the Amtalete, Adubo, Yanase Aduna Manipugi Sahi Kiataki Leklaba, Namkai the singer Labadi, Yabangam Loy, Hiramusing Matang the Manipur Civil Society Organization Singi Oba, Mihutka, Indo, Naga Peace Accord ki, India government ki, interlocutor Oriba RN Raviga Unaduna, Waris Hanakre Amusung, Manipugingam Kai Makal Amata the compromise of Yaro Haiba, Mek Sing Tamgravani Haiki. White paper of Topio, Peace Secretary Basic framework, Mihare, the framework Orgasu. Some Jumbo Orgadi, Miamda, Pondpom Toi, or RN Rabia Unare, Makorizo Hire, Adigi Tonganba, central leaders in Yonaba, Miam Hire, that's about the Karimamta, Pondok Taba, Manipuri integrity that Solka the Vapor Cry, doubtful of Vapor Lebanina, political parties in the Mogi, Kari agenda Lebano, civil society in Todi, lines that Manana Salibra Satabra, Habidugi, Marway Torum Hetare. Sakang the Bakulai Pivas school Halakpanu Pimasa ama Maram Pidana, Paru Yaning de Hadrunga Sita El Kobalda, Labor Party Momsidang, some high school gi Mairosina, Wakami from Satakari. Pungsumbom Lekai Women Welfare Association Ta El Kobalgi Secretary Ayekmum Sitana Fotokibada, Todo Odo Sakiba October Gitang, Kumapanda, Helena Mahaki. Madom Zagalun school the Halakpada Tael Komban, Singzin Gola Yaropada Tokibani, Kalisu Kansadriba Angang Mambo, Nomisindon the father of Purga, Aying Amakarisu Haidana, Tambavasi Karambala Halup Natraga, organizing Satanabato no Haina, Atu Matamda, Miam Manga Sindor Haina, Kangalagli. Pikrabang Sinaga Ma Paraga, Karigumba. Dimala matasu karigumba ma moigi apam amatasu haidena no ngalaga angangji akiba amaga loina angangji na senselakpo phibamje urbada khoi thamoiji puba ngamde bangasi aduna ka hawraiba angang isa isu mayam jida matungda amhana sugumba tawbiganu aduga khulai paiba kama sangisana no ba athuba matamde sengtokpiro Yumgi Maning the hand grenade Amathamzilam like Impact News the Pambo Pow the hand grenade adu Sazamay Police Station Manung Leva MU men get the leva Naurem Pakistan Sahi Nifu Apopa Thanil Koba Mio Amagi Yumgi Maning Thang Basarta Lermani Hari Nasi Yupung Toro Makaram Tabamatam the Yumgi Angang Manating the Kibani Bom Adugi Matakta KCP Puri Maitegi Rame Maite Haini Ibat CMSU Leremki Bomadu take the guidance police team Aduna Lokar Kray Naurem Pakistan Yum the hand grenade Tamzilam Tawumbu Yaning the Bafung Doctor Nangasi Haizigang Ima Kaitelda Wakat me from Pangpray. Miam Marakta Bom Punjan Bagi Hainabima, Amanatraga Ama, Hector Toba, Sigumbaze, Suya Ninde, Ni Amagi Imung the Bom Heta Tanzalaga Makuya Pamba to Pangadraba. Adugumba Pamba Zindo, Mapamatam Zana to Biu, Akwasi the Yulata, Miam Marakta Bom Punjan Bagi Tabaxito, Viganu, Aquamia, Panamax Santi, Amaga, Maga Puna, Laminaba Pami. Narcotics and Affair of Border Napna, Sorsanpurgi. Tendong Vengdagi Kani Kezi Onga Kona Mio Mafagat Pungam the Hari Nasinu Tilpung Anirom Tabadwai that Nap Sorsanpurgi Osi and Kesona Lucing Batima Mana motorcycle Tonduna Lapa Mio Masector Bada Kani Kezi Yarom Batinda Kibani Paro Mio Adudi Kamdeng Vengdagi Tankan How Apopa Pungza Tani Hari Communist Party of India government Amasung Manipur government the Lomi Sing that Tenariba Kudong Sadabasing Asigi Matanga, Bising Merendum Tabaka on Torok Pangamdre Haiduna, Wakat Kungzang Oina, Miami Oibakana Nabagi from Pangtokre, Lamlai Salo Iravot Memorial Park the Pangtokiba Miami from Aduda, Hanagi MLA and Mangi, Young CPI executive member Kiana Serjaki. Before Maduka Marilina and Mangina Photo Kibida, Matam Kiadi Awabaka Tenatuna about Lomi Singi, Yaifa Toranga Marilina, state government Nasundana lyrically. Kiramasiga Marilina, central government the memorandum Amasu Pisinki Adabu, Lomi Singi Apam on a Tainabada central government to Mina later Haina, Manginet Pen the from Gafundoki. Hanagi Leramba Sarkarna Paka Kiba project Punamaga saying a sip Hawudi, I did 10% say, Mase, my partner Lomi the Ishing people, Labuk Ishing people, Amde, and no Wapali Babaru Sarkana, Manipur Amri North Iski State Singaleramba, Ispi category state ado, Lokto Kidana, Ujiki Sen Tungilambi the Koyase, State Kisiar Putopangam Dana, project Amadi Skim Singja, Paket Pangam the Port among a city, Mayok Nadana. Nongpot Impal, Lomi Simi Apunbalup Nil Sal, Masung Central Agricultural University Roisimba in a Puna Kusamadana, Resource Mobilization for Economic Development Haiba, Hiram the Nomagi Oiba Awareness Come Training Program Ama, Satkiba October Gitang Kumapan the Ziribam Subdizing Manungs and the Leba, Barak Sarkagi Lamtai Funo the Pangtokre, Tarom Aduda, Low Singu the Sanga the Murumarang, Masung Yanao Masakasu and Toki, Tarom Adu the Wangang Kibasina, Wak Culture Yana Tabak Suraga.
ꯌꯦꯟꯊꯣꯛꯈꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯍꯤ ꯆꯥꯅꯕꯁꯨ ꯇꯛꯁꯤꯟꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯅꯤꯜꯁꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯖꯝ ꯁꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯂꯝꯇꯥꯏ ꯈꯨꯅꯧ ꯑꯃꯁꯨꯡ ꯂꯧꯀꯣꯏꯄꯨꯡꯒꯤ प्रजाꯁꯤꯡꯗ ꯂꯧ ꯁꯤꯡꯎꯅꯕꯒꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯂꯝꯗꯥꯏ ꯈꯨꯅꯧ ꯑꯃꯗꯤ ꯂꯧꯀꯣꯏ ꯄꯨꯡ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯖꯥꯇꯤꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯂꯧꯃꯤꯁꯤꯡ ꯃꯤꯌꯥꯝꯁꯤꯕꯨ ꯑꯅꯧꯕ ꯑꯑꯣꯟꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯑꯃꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯅꯕ ꯉꯝꯒꯗꯒꯦ ꯐꯒꯠꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ Extension Education Kawgi Deputy Director Dr. Angat Prasadna Impact News ta phongdorapda lamdam adumgi lebak leisa amasung topography ki structure yenglagadi fishery amasung horticulture mana masing thabana hena chanagani adubu khunjasna wakhal khara thadarabadi lowsing ubada hena mai pakani haiki. So we have come over here to aware the farmers of this region that we are serving for you. So we are thinking that horticulture as well as fisheries, these are two main important areas in this region. During this visit, we have visited the village and we have found that these two important areas where we have to focus. Nepal suba barrier free campaign gi thakai palan ngasi Manipur Press Club ta lusin khre campaign asi Handicap Development Foundation gi makada pangthokpani aroiba numita akhang ahi kyana disabled singna thengnariba apan basing asi kokhandana ba hotnabda film na kari thodang lobiya ba mahi masing tambada thengnariba apan basing amasung thabak khanba matamda leriba apan basing si karamna losingadagi habigi matangda wangangki Handicap Foundation gi General Secretary Dr. Sapum Jasofantana campaign asi maru ina differently able oibasing yauna lamdam asigi mi khudingmak pau phodok phaujin laina hingnaba ngamnabani haiki Manipur da lairiba nama soiraba singsi khunai gi iselda maning tamna ijat laina manaba thakta hiram khudimakta saruk yajaba mokhoi gi angamba contribution tawba ngamnanabagi wakhalonda hariba workshop si koi pangthok jaban All Manipur Nupi Marup na sinduna National Food Security Act 2013 gi matangdang Nomagi oiba panel discussion among ngasi Manipur Press Club ta pangthokre thorom aduda Manipur University gi Professor Singlen Maistam Imphal Free Press gi Executive Editor M Dhanabir Maitaina panelist oina sarugyaki National Food Security Act 2013 asi India gi atai state singdadi satna bahau khrabasu Manipur di ngasi phawba satna bahaudri masida sunatuna PDS gi potlam singsu kanglon sumna amata yenthokte haina All Manipur Nupi Marup gi General Secretary L Sumati Balana phongdoraki 2013 da pass tawraba food security Act onraba singba Act se tongan ba Bharati state singa sanakre ahomba mamalda KG da rupa ahum da phangangani haidna haiba Act masas da yaujare ibobi sarkar na haiba Act si Manipur da sana halani haiba koi nimpung adum taraga lai karamba matamdagi sanaga dori haise khangro Jelengrang Frup ki manung saliba liangmai kanglup ki lorok kumhai saga ngi ngarang October kunthada Manipur amasung Nagaland ki liangmai ni khundaba mafam singda pangthokre subdivision gi thakta kumhai asi Tamelung district ki Tamai subdivision da leba helipad ground da sumangtongki nat ki oiba jakoi isai masung sana khona bana kumhai adu mapung oiba saktam oiki kumhai adu pangthokpa ki thoramda wangang gi basingna phudok nakibida ipai pu hakta ki lerekpa satnibi harau kumhai kaya ama Christianity la ki bidi masli kaya ama nangona na yokot ki tanai pada sing thomlaki numidang matamda sakhen bi singi sakangi queen sangdam da musu pangthoki Zangdam na ba adu da Tamelong dagi RD Wiwin Luna ahan ba mana phang bangam ki Imphal amasung tampak ki atai mafam singda lambi thong fare hajarabasu Imphal dagi khara lapna singi manu hajina leiriba mafam singda di lambi thongi film sothana damak leiri mahausa gi phajaba amasung mai ising phana marang kaijarabasu lambi thongi film phatabana saitu assembly constituency gi manung sana leba tingkai khulen gi khunja singdi adumak awab mayuk nahori hiram iski matangda impact news ki som sorok haibam dagi akhanaba baudam ama Senapati district ki saitu assembly constituency gi manung channa Imphal dagi kilometer kuntrani thoi lapna leiba tingkai khulen ase Christian lining chatpa kuki furup singna namna khundaduna leibani miyoi chani ga nifu romna khundari ba khulasida mahausa lairembina piba khwaidagi chawba khudoldi ningtham tha amadi kalen tha ani gi khetna ba leitaba asini
ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ, ꯑꯣꯛ ꯌꯦꯟ ꯏꯔꯣꯏꯅꯆꯤꯡꯕ ꯂꯣꯏꯕ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯖꯨꯂꯥꯏ ꯑꯃꯗꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕꯗꯗꯤ ꯈꯨꯜ ꯑꯁꯤꯗ ꯐꯪꯕ ꯂꯥꯏꯋꯥ, ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯕꯤꯁꯦꯝꯄꯨꯔ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯆꯌꯣꯜ ꯑꯃꯗ ꯏꯃꯨꯡ ꯑꯃꯅ 50,000 ꯐꯥꯎꯕ ꯇꯥꯟꯕ ꯉꯝꯃꯤ꯫ Potato, cauliflower, cabbage ko. Vegetable majority hujik Bishempur oinam number ayamba phangba se siwai dagi ngate. Laiwa se majority se laiwa se sidai. Laiwa gi season dadi hafta mada family na tali se di 50-60,000 hafta mada tamangam. ꯈꯨꯜ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯠꯇ ꯂꯩꯇꯕꯅ ꯅꯝꯕꯣꯜ ꯍꯦꯜꯊ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯂꯤ꯫ ꯈꯨꯜ ꯑꯁꯤꯗ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯃꯍꯩꯔꯣꯏ 60 ꯂꯩꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯩꯔꯤ꯫ RMSA ꯑꯃꯗꯤ ꯈꯨꯟꯅ ꯅꯦꯛꯆꯕ ꯑꯣꯖꯥ ꯌꯥꯎꯅ ꯑꯣꯖꯥ 13ꯅ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤꯍꯧꯔꯤ꯫ Koi khunda high school lere upgradation dobir government na. Satra se 60 to 70 karak le. Class se kumsi class 10 da mi anira pass dorame ko. ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯩꯒꯤ ꯕꯤꯜ ꯆꯥꯡ ꯅꯥꯏꯅ ꯊꯤꯕꯅ ꯃꯩ ꯑꯃꯁꯨꯡ ꯏꯁꯤꯡꯒꯤꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯧꯔꯤ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯇꯤꯡꯀꯥꯏ ꯈꯨꯂꯦꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤ ꯏꯪ 2013ꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯅꯕ ꯁꯦꯝ ꯁꯥꯍꯧꯔꯤ꯫ ꯒꯥꯔꯤ ꯃꯥꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯖꯨꯗꯤꯁꯤꯌꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯔ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯂꯕꯗꯤ ꯏꯟꯁꯨꯔꯦꯟꯁ ꯀ꯭ꯂꯦꯝꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁꯤꯡꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯔꯤꯝꯁ ꯀꯦꯝꯄꯁꯇ ꯒꯥꯔꯤ ꯃꯥꯡꯕꯒꯤ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 2 ꯋꯤꯂꯔꯁ ꯑꯃꯁꯨꯡ 4 ꯋꯤꯂꯔꯁ ꯏꯟꯁꯨꯔꯦꯟꯁꯀꯤꯗꯃꯛ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗꯒꯤ ꯐꯥꯔꯝ 10 ꯍꯦꯟꯕꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔꯒꯤ ꯑꯣꯏꯅ ꯑꯣꯔꯤꯌꯦꯟꯇꯦꯜ ꯏꯟꯁꯨꯔꯦꯟꯁ, ꯅꯦꯁꯅꯦꯜ ꯏꯟꯁꯨꯔꯦꯟꯁ, ꯌꯨꯅꯥꯏꯇꯦꯗ ꯏꯟꯗꯤꯌꯥ ꯏꯟꯁꯨꯔꯦꯟꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯏꯟꯗꯤꯌꯥ ꯏꯟꯁꯨꯔꯦꯟꯁ ꯑꯣꯏꯔꯤ꯫ ngasi Impact TV poknafam amasung People's Chronicles ki Catch Them campaign ge saruk ama oina Oriental Insurance Company Limited ka khanana unaba amada company asida sahi asigi oina October tha phawbada excavator ama yauna 2-wheeler kuntra truk mangkhibgi report trok le haidi Oriental Insurance Company Limited Imphal branch ki branch manager Torangbam Phulo Babu na phungdorokpada Greater Imphal ki manungda gari kaya ama mangliba si matam sana insurance claim tobi rabadi gari mangbgi awaba kharadi kokpangam gadabani nakal amramda gali dealer kharna customer kharagdagi gari mangkhaba matungda phangadaba senpham insure declare value IDV full amount pivgi muhta yasinaba ama puraktuna tathana senpham piri masigi matangda customer singna mayek sengna khanglagadi IDA gi norms ki matung ina IDV gi senpham sapsana piwa habasi insurance company gi thodangni haina Oriental Insurance Company Limited ki marketing officer Khaidam Phulindro na phundorki gari si recovery to bangamdre haidana police ki final report ama chief judicial magistrate thagala matunda chief judicial magistrate na magi order ama ngasai gi final report si approve torapagi order ama masi thadorak pu matam si de akoina claim se pi masi gi report si da matam khara kuina sangba yawi asigi matam kuina sangbasina maro moiduna akoina su claim se toba settle tawbada masigi matam si baudi tangai phadana ngai tabe ade gari dugi sahi amasung gari dugi value dugi insured declared value na akoi IDV na insurance saw yabagi value ma lepsai hariba amount na se madu mang hi matam da full amount ngasagi claimant na phangadabani aduna kanagumba dealer singna natraga kanagumba company singna hariba sing da phangoi kakkani khokani haiba se mase aina yada polamani akaknaba paw ama phangwadagi langathel khunau area da ngarang thawar police commando amasung ani suba Assam Rifles na thibo humbagi thapak sathabada KYKL gi corporal ni haiba ama fare hari farba mioi dadi pukhranbam naubi maitai alias likla maitai sahi 28 apokpa laikhitaba tomba langathel mamang laikai dagi ni hairi State asigi hojik leriba isu sing maru oina sahi sigi August om da NSN IM ga center ga peace accord sing tawnakraba matung werklibi film sing amasung ILP isu ga mari lena moirang assembly constituency gi MLA M Prithviraj amasung Sagol SC gi MLA RK imo onina All India Congress Committee gi Vice President Rahul Gandhi ga unaduna khana khare hairi unabadu da Jharkhand amasung West Bengal gi representative sing su yauki Rahul Gandhi na korpa gi matung ina MLA ani asi thasi konipanda New Delhi gi 12 tuklak road ta leiba mahaki yumda unaduna wari sanakhibani hairi
Manipur ihan hanbo ina National Academy of Photography Kolkata na sinduna numit humni gi oiba photography workshop ama Imphal Hotel Classic ta pangtok lagani ngasi Manipur Press Club ta promising unaba amada National Academy of Photography gi director Madhu Sarkar na hakibda November 2 digana mari fawba pangtok kadaba workshop asta basic principle of photography digital technology amsung tongan ba photography ki makhal singi matangda takpi tambigani haiki workshop as the resource person oina National Academy of Photography gi director Madhu Sarkar amsung persona international joint secretary Sumit Sanyal su sargyagani workshop asida yawning ba miyosingna pauna bazada leba sign steel Nikon showroom amasung Indra color tagi registration form sing lobi biyagani hairi Tara Suba Carmel Jyoti Degi Thormasi Luang Sangam the Leba Carmel Jyoti Children Home gi complex Pangtokre. Children Home as the Leba Angang Singna cultural program kya Pangtokpana Tara Suba Carmel Jyoti Day Asigmapung Oiba Saktam Sing Oiki. Ngasigi Thorom Aduka Marilena Carmel Jyoti Children Home na Sahi Tara Suropagi souvenir amasu Fudoki. Panbay of the Carmel Jyoti Asi Manipur Societies Registration Act 1989 gi makada register tawduna SIB ads na Sohallaba Angang Singbu Tamduna, Larik Laisu Amsung Tongan Tongan Bahiram Kiada, Takpi Timbiriba, Manipur Anba, NGO Mani. Manipur da Sahim Angang Lising Nipunipan Popuge Manunda Angang Sama Yang Hidi Popuga Lunana, Marol Su Tokte, Adubu, Matam Sana. Khanghaurabadi Makoibu hearing at Natraga Topa Pambai Sinsinaduna Makoibu Nama Soibigi Kanbang Ngami Haina National Health Mission State Mission Director Dr. O Ibom Sasingana Pongdokore of Masimana Numitumnigi Oiba Training Program on ENT Doctors Audiologists Audiological Assistant Musung Teachers for Hearing Impaired under NPPCD Program Haiba November Gitang Anif Hawasatagaba Torom Asta Pondokibini Nor it was still a hotel in Fall Classic Sangai Hall the Pangtokiba, Nasiga Hotopuki from other Jenims Musung Atopa Hospital Singi Doctor Gamarum Susarpiaki. Dr. Oibum Sasingana Makatan Fundokibida, Manipur Si Haxel Gilam the Kumangana, Sausin Galuna, Everett Castle Fangle, Hoziti, is that as the heck Popa the Ngariba, Angang Sing Asi, Mana Pangina Triga Pang de Haiba Si, Kanganaba could isolate Haiki. India women Lonin Magai Loro Mana Pambali and the Nohaisa Kui, Humble Lunga Mayamsi, Kaugerisi, Mayam Nagago to Vidana, Celebus Angus from Celebidi in the Canada, Matan Sahidi, we may be able to track down to the last deep side. Madhu Kamaga Koi Mat Sangam Tangs to come there ready. Again, Equity head status, one more step forward. So, Canadian country. Manipur Heart Foundation Sky Hospital amasung Research Center amasung Workup Board Imphal West ka kusamnaduna nomigi oiba lemna heart screening tawbagi camp ama ngasi hata minute thongda leba Muslim Girls Hostel da pangthokari camp adu da mioi chamaga ani na sargyaki sahi 35 makhada leba patient nipu marida ECG blood sugar test ECO amasung hidak langthak sing lemna yenthoki Haji India Punamakta Luna and Lena Bukidamang Sangsalak Liba, Swas Bharat campaign Manipur gi Manung Channa Imphal East District di Hena Masak Thokpa District ama oinaba campaign kan satari ngasi District Water and Sanitation Committee Imphal East District nasinduna National Sanitation Cleanliness Campaign Swas Bharat Mission Prompata leba Panchayat Bhavanda September gitang Kumanga de Hauduna ngasi Lusin Gabgi Trom da campaign adu da saruk yakiba miyamgi musing amsung mari leneba department singna amato oina saruk yaki donena lunan gi matangda pangthokiba sangyangda makok matang tarba singsu manamatum piduna pukning thogatki District mayamdagi di akoi Imphal isna khara hena khumang chausanna lubanan ba haibasida koi Imphal iski oina akoi ayambada household routine Swachh Bharat mission gi makada koi pradhan jingda gram panchayat jingda member jingda aduga sanitation aduga akoi gi ising PICD gi department na koi sanitation gi makada pithai ba ising jingje ayamba Imphal iski di loina afaba khungong jingda ising phajana thakpa phange PHED Thobal Division Sinduna Sarkip September Getang Kumanga de Sayol Manga Supna, Thobal Zilagi Manungsan Satarakibat National Sanitation Campaign Silusin Kray, India Gian Hanba Deputy Prime Minister Uramba, Miamna Iron Man of India Haina Sakangaba, Sadar Balabai Patel Samani Fusuba, Mapokumon Palanga Marilena, Toromasi, Catherine Sanglin the Lusin Kibani. Thorom Lucilapo PhD Thobalna Sarkiba October Gitang Anida Kangaboki KM Blooming Higher Secondary School da Pangtokiba Importance of Sanitation on Human Health Haiba Zila Thaki SC Competition da Makok Matang Taraba Mahiro Singda Manamatum Sing Yantoki
District Water and Sanitation Committee Bisnupur amasung Bisnupur District Swast Bharat Mission na sinduna sakhiba September 15 dagi sarkiba nationwide sense and cleanliness campaign ngasi losin khre losin bigi thorom aduda Industry Minister Govindas Konthokjam yauna Swast Bharat Mission ni matang da pangthokibe essay competition da makok mathang tarba mairo singta manamatum singyen thoki Hojik sanbigi pawmuk lobirasi Pakistan की लाहौर पांथोक इंडो पाक आर्म रेसलिंग चैंपियनशिप यारुगदबा मणिपुर के सनरोई तरुक पुनिंग थोगप पीखरे नवंबर 3 की मापन फाव पांथोकदबा चैंपियनशिप इंडिया की टीम केजी 65 की कांगलुपता अहमदक नेशनल चैंपियन ऑफ चैंपियन ताखरबी एस रानी देवी केजी 60 एन रोजीमाला 70 केजी एम मेमसा 80 केजी एस आई शांति देवी 80 प्लस केजी एस इनाउ देवी केजी सामदना तेईसरना सरुक यारुगनी ngasi singsamai parking da leba educational guide center ki complex ta Manipur Arm Wrestling Association ki president L Sarat amasung association asigi miyoi kyana saruk yadana sanaroi sing asibu pukning thogar pa piki bagalunena yai phathongni jabi thorma adu pangthokhibani Junior Girls National Football Championship ta champion oibangam lakhraba Manipur gi nupi masa singbu taram okre All India Football Federation ki mideng makha da Goa Football Association sinduna pangthokiba championship adu ki final da Manipur na Odisha bu panjal manga sinoda yamna laksana maitu pikivini Ningsing BI Championship as da Manipur gi sanaroi Kasmina na best player amasung best scholar gi mana phangkibaga loina AFC A license holder L Sauba Devi na team coach amasung Amfa gi treasurer L Manihana team manager oina thopu kibini ngasi sanaroi sing amasung team officials sing adu taramno opogit thram adu khrai lari gembam leikai da leba amfagi general secretary El Ranjit ogi yimda pangthokibani thram adu da amfagi person nauna Manipur da leba makhal makha kya gi sanabgi lamda thodang lorba myoi kyana sanaroi sing adu da khudol piduna pukning thogar piki Sagolban United na kun suba Winners Cup Football Tournament ki winner oibangam khare ngasi sanakiba final match adda Sagolban United na class sakai no panjal ani sinoda maithiba piram daga tournament asigi winner oibangam da khibani winner oibangam khaba Sagolban United ki panjal ani do match ki humputaret amasung Maudra suba minute singda Bikram Laisram amasung Aboy Monohar mayum ani na sanmangam khibani runners up ta horba class sakai no gi amatangai ba panjal aduna match ki 35 suba minute ta end danan join sanmangam khibani Thas ki trama pandagi home and away basis ta pangthorokpa hokiba tournament asi Bavina Diagnostic ki managing director Dr. T.S. Davli gi senthang makhada All Manipur Football Association sinuna Manipur gi district singdagi khangat aba team Nepal na saruk yakibani ngasi tournament asi gelo singkibu thorom adada makok mathang takraba team singda amsa gi secretary PK Manisna amasung amfa gi president P Raghumani anina manamathum kaya khudol tamki Uzbekistan da pangthokiba nifum palak suba Asian Body Building amasung Physics Sports Championship medal panglakraba sanaroi singbu ngasi taram okre Body Builders Association of Imphal West asina Naurem thong da leba Jumnam ke so community hall da pangthokiba tarom aduda 3 times Mr World Champion 2 times Mr Asia 5 time World Medalist 5 times Asian Medalist oirakraba Mr Arambam Bobby World Champion amasung Asian Champion ki bronze medalist Miss Keribita Devi amasung Asian Silver medalist T.S. Sarita haiba sanaroi sing asibo taramno okhibani tarum aduga mari lenena association asigi secretary S Drubana Imphal West District Football Association sinduna pangthokadaba Women Inter District Football Tournament da yarugadaba kripsa gi sanaroi sing sinagadaba jersey sing khudol tamki ngasigi body builder sing adu taram opagi thram aduda Manipur gi retired DGP Waijoy Kumar amasung tongan ba body builder association kya gi myoi sing nasab yaki Aroibada bulletin asigi headline amo namyam da pizari Sardar Patel gi sa Manipur ak suba mapok kumon ka mari lenena laibang asigi apun bagi saktam hena kalan do matau tare haina chief minister okam bobina fundo kare Miyoi khargi interest ta ban blockade tawtuna miyang wahan gi thwa asi to asi haina deputy chief minister ga khangam na mo khamna fundo kare Manipur khunda minir ba tongan ba phusing na amato ina punsin bagi matam oire haina social welfare minister AK Mirawaina fudo kare amasung November ani da pangthokador ba college ki mikhalbo kanglon chungna pangthokhanna ba tongan ba mairoi luksing apun bo monetary sel ama semkre